Akaswani Imphal Ningthoukhongjam Suni na pau pazari. Public Works Department ki Chief Engineer Chongtham Bishwachandra na hairi Rajya State Lambi amadi iram nala sing faganahanaba project kaya sarkar asna paikhatli. Greater Imphal na konwa mafam singda concrete road sing sembagi thabak khumang yang na changsili. Nongju thagi matamda ising isau thokpada lambi sorok kaibagi awabagi pibam singdagi karamakhaidi safaragani. Imphal gi Hotel Imphal da ngasi pangthokiba pawgi mifam amada Sri Bishwachandra na hai hauzik paikhaliba project asi punna lupa koti lishing ahum Satruk nifu taret lak kulumdoi gini masigi manungda lupa koti lising ani chanipan marputra taruk lak ani gi senthang di AIIB dagi loan oina pitharakpani. Project asina punna kilometer chamga nifu taret henbagi lambi semgani Sri Bishwachandra na hai. One of the main concerns is lambi je SPC tharaga hana tharamba koila dagi pick na tharamba sida clarify tawna akoi paper machine jina chingbagi width amale magi width chinga matuna lemhori portion do paper na chingba ngamdabagi lotion daba portion do mayamna akiba ongnaba lambi pisang ida haina adu akoi na hijar tuji adu do form work ama taw matuna manually dum tharakani thabam phom su kya ju yawgare next amu adu dagi na drain box na amu akoi shoulder portion jina utility duct carry taw ngamdaba pipe kumba mayam se carry tawnaba shoulder portion oiduni adu dana akoi na amu paper block thadoini at any point of time, at any stresses, hana leiramba lambi de fiction bagi amata leite. Zati gi nupi masa numit kamari lendana beti bachao beti parao gi thoram Imphal East Zilla gi Khurainanda bam lekai de leiba nupi masa singi Hesi Children Home de pangthokli DPO ICDS Selga Imphal East ki District Administration ga punna kusamna duna sinba thoram asida Sanskriti obe thoram sing quiz gi thoram na chingba pangthokli hairi. Churachandpur Jilla dasu Jati gi nupi masa gi thoram Jilla asigi mini secretariat leiba conference hall da pangthokre thoram asi District Administration na sinbani. Zati gi nupi masa gi numit ka mari lenyana hanagi mapal thoram Rajya Mantri Dr. Rajkumar Ranjan Singh na nupi masa singda ayat apan piduna hena thauna hapnaba paujel piri. Social media thagat pawar wala Dr. Ranjan na hai Manipuri masung awang nongpok lamdam singda nupi masa singna lam kaya du khumang yang na changseli makhoi bu ngakpi senbiba ningthina mai masing tamhanba masung kudong chaba phanganba tangai phade. Pradhan Mantri Narendra Modi na hairi sarkar asin naha singi damak lepa leitano kudong chaba kaya leibak asida masung mapa leibak singda phanganna bu honari. Nai Delhi da 35 suba Rozgar Mela da video conferencing kutangda saruk yadna Pradhan Mantri na hai haukiba sei tara asigi manungda leibak asigi GDP asi saruk ani hengathan bangamle mangna hai mapa leibak tigi sel thadarakpana maram oiduna leibak asigi na singda thabak phanganbagi kudong chaba sing asi phangan bangamle Rozgar Mela gi kutangdagi leibak asigi na kaya tongan ba sarkar gi bibak singda thabak sangkhre. Pradhan Mantri na hai ngasi piriba appointment letter sing asi leibak asibu semgat saganaba barton tawbani masi Vikshit Bharat amu ehnabagi naha singbu akhak kanbaga loinana sakhotpa leibak amu ehnab washak loboga manai leibak asigi tongan mafam nifu manga da ngasi appointment letter lishingum phumatho hena yenthokre. Nokju Bengal gi Chief Electoral Officer na District Administration singda Special Intensive Revision pangthokpada ain thugaiba thabak tawran mabdi FIR pana bakhangan kre. SIR gi thabak pangthokliba miyoi singda thugai yekhaiba masung aki akhang thon bagi thabak satharak labadi kudakta manak nakpa police station singda report tawgadabani hairi karigumba SIR gi hearing pangthoklingai da thodok sing asi thoklok patarabadi kudakta thabak adu lepkadabani makha taba wareba ma logjuba phawba haiba mafam adu da SIR pangthokpa lepkani hairi. Bharat ki textiles ki lamda hauki bisahi tara asida singtha ningai oina ahongba lakpa ure lisingani tara mari da lupa koti lak nipan lak mari khaktamak oiramba du hauzik lupa koti lak tara tarukta hengatuna lebak asigi oina udyog ki lamda khwaidigi hena thabak piba ngamba oire. Nai Delhi da Humbutra Mari Shuba India International Garment Fair da Textiles Mantri Giriraj Singh na hai domestic market asu lupa koti lak taruk oirambadagi mamang chahida lupa koti lak tara humdoi da hengatuna Corona laichat ki tungda sadu kun manga ki changda henbaga ngamle mangna hai Narendra Modi gi sarkar asna textile gi lamda tongan ba scheme sing haudoktuna awaba kaya digi kohanba ngamle. European Commission gi Uparashtrapati madi EU gi Foreign Affairs amasung Security Policy gi awangba thaki mihut Kaza Kalas ngasi sarkar gi oiba khongchata Bharat ta thunglare social media thagatpa warwalambada mapal thawram mantraloy gi wangangloi Ranjit Jaiswal na hai magi khongchat asna Bharat amasing EU gi strategic partnership hena fagat halagani mangna hai Bharat amasung European Union gi marakta awangba thaki wafam singkhana duna tungge belam kaya yalagani pauloi jare.
ꯍꯥꯏ